India Police Sports na sinduna tha asigi tang kunhumdoidagi hauraga kuntra fauba Telangana gi Hyderabad ta leiba Gachibowli da chathagadaba 13 suba All India Police Game gi karate event senior men individual kumite 75 kg da Manipur Police Sports Club ki Tonjam Rojit Singh na bronze medal fangba ngamkhre. Games asida judo cluster, wushu, taekwondo, judo, penchak silat amasung karate hairiba masana sing asida athoi ahen tanari. Wagani. Thank you.